ꯑꯍꯥꯟꯕꯃꯛꯇꯗ News Live ꯆꯦꯅꯦꯜꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯏꯉꯥꯒꯤ 18 ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 17 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯥꯏꯀꯩ ꯑꯃꯗꯤ ꯄꯛꯅꯕ ꯃꯆꯨ ꯈꯪꯍꯟꯖꯔꯤ꯫ ꯉꯁꯤ ꯃꯦꯁ ꯔꯥశꯤꯒꯤ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 17 ꯏꯉꯥꯒꯤ 18 ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯦꯁ ꯔꯥశꯤꯒꯤ ꯐꯣꯟ ꯄꯣꯠ ꯆꯩ ꯂꯟ ꯊꯨꯝ ꯐꯪꯉꯦ ꯍꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯇꯧꯔꯨꯕ ꯊꯕꯛ ꯃꯥꯏ ꯄꯥꯛꯆꯕ, ꯏꯃꯨꯡ ꯃꯅꯨꯡ ꯃꯣꯠ ꯇꯤꯟꯅꯕ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯊꯪꯗ ꯕ꯭ꯔꯤꯛꯁ ꯔꯥశꯤ, ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 18 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯏꯉꯥꯒꯤ 18 ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯛꯁ ꯔꯥశꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯂꯟ ꯊꯨꯝ ꯃꯌꯦꯡ ꯇꯥꯏ, ꯆꯪꯁꯤꯜꯂꯨꯕ ꯇꯧꯒꯦ ꯈꯜꯂꯨꯕ ꯊꯕꯛꯁꯤꯡ ꯑꯄꯟꯕꯇ ꯑꯣꯏ꯫ ꯃꯤꯋꯥꯁꯨ ꯇꯥꯕ, ꯊꯥꯖꯕꯁꯨ ꯃꯥꯡꯕ, ꯗꯥꯎ ꯌꯥꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨꯁꯨ ꯄꯛꯅꯩ, ꯉꯧꯔꯨꯅꯕ ꯃꯆꯨꯁꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥశꯤ, ꯉꯁꯤ ꯏꯉꯥꯒꯤ 18 ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯖꯨꯂꯥꯏꯒꯤ 18 ꯅꯨꯃꯤꯠꯀꯤ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯀꯥꯟꯅꯕ ꯐꯪꯒꯅꯤ, ꯂꯟ ꯊꯨꯝ ꯇꯥꯁꯤꯟꯕ ꯉꯝꯒꯅꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ, ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯐꯪꯒꯅꯤ, ꯀꯦꯃꯧꯕ ꯐꯪꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯊꯪꯗ ꯀꯔꯀꯠ ꯔꯥశꯤ, ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 18 ꯏꯉꯥꯒꯤ 18 ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯀꯔꯀꯠ ꯔꯥశꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯁꯦꯟ ꯆꯠꯄꯅ ꯍꯦꯟꯕ, ꯑꯅꯥ ꯂꯣꯏꯕ, ꯀꯥꯟꯅꯗꯕꯗ ꯀꯣꯏꯆꯠ ꯆꯠꯄ, ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ, ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨꯗꯤ ꯑꯉꯧꯕ ꯃꯆꯨꯁꯨ ꯄꯛꯅꯩ, ꯂꯨꯄꯥ ꯃꯆꯨꯁꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯊꯪꯗ ꯁꯤꯡꯍ ꯔꯥశꯤ,ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 18 ꯏꯉꯥꯒꯤ 18 ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍ ꯔꯥశꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯟ ꯊꯨꯝ ꯆꯪꯂꯛꯏ, ꯊꯥꯖꯗꯕ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩ ꯎꯅꯩ, ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯪꯉꯤ, ꯂꯥꯏꯕꯛ ꯐꯩ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯊꯪꯗ ꯀꯩꯅꯥ ꯔꯥశꯤ,ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 18 ꯏꯉꯥꯒꯤ 18 ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥశꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯪꯉꯤ, ꯑꯆꯧ ꯑꯁꯥꯡ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯆꯥꯟꯕꯤꯕ, ꯀꯥꯟꯅꯕ ꯄꯤꯕꯤꯕ, ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥశꯤ,ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 18 ꯏꯉꯥꯒꯤ 18 ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥశꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯊꯧ ꯑꯉꯝꯕꯗꯒꯤ ꯑꯀꯤꯕ ꯐꯪꯉꯤ, ꯌꯦꯛꯅꯕ ꯀꯜꯂꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ, ꯏꯁꯥꯗ ꯑꯐ ꯑꯄꯨꯟ ꯅꯪꯕ ꯑꯣꯏ, ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯊꯪꯗ ꯋ꯭ꯔꯤꯁꯆꯤꯛ ꯔꯥశꯤ, ꯉꯁꯤ ꯏꯉꯥꯒꯤ 18 ꯄꯥꯟꯕ ꯖꯨꯂꯥꯏ ꯊꯥꯒꯤ ꯇꯥꯔꯤꯛ 18 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯋ꯭ꯔꯤꯁꯆꯤꯛ ꯔꯥశꯤꯒꯤ ꯐꯣꯟ ꯑꯋꯥ ꯑꯅꯥ ꯃꯥꯌꯣꯛꯅꯕ ꯌꯥꯏ, ꯃꯩꯗꯒꯤꯁꯨ ꯆꯦꯛꯁꯤꯟꯁꯤ, ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯑꯃꯥꯡꯕꯅ ꯍꯦꯜꯂꯤ꯫ ꯃꯔꯨꯞ ꯃꯄꯥꯡ ꯐꯥꯎ ꯃꯨꯛꯅꯕ ꯌꯥꯏ꯫ ꯄꯛꯅꯕ ꯃꯆꯨꯅ ꯀꯥꯡꯆꯦꯛ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯊꯪꯗ ꯙꯅꯨ ꯔꯥశꯤ, ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 18 ꯏꯉꯥꯒꯤ 18 ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥశꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯄꯣꯠ ꯆꯩ ꯂꯟ ꯊꯨꯝ ꯐꯪꯕ, ꯅꯨꯡꯉꯥꯏꯕ ꯐꯪꯕ, ꯃꯤꯡꯆꯠ ꯊꯦꯡꯒꯠꯄ, ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ, ꯅꯨꯄꯥ ꯅꯨꯄꯤ ꯌꯥꯝꯅ ꯆꯥꯟꯅ ꯆꯤꯟꯅꯕ ꯅꯨꯃꯤꯠꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯄꯥꯟ ꯃꯆꯨꯁꯨ ꯄꯛꯅꯩ, ꯑꯗꯨꯒ ꯍꯤꯒꯣꯛ ꯃꯆꯨꯁꯨ ꯄꯛꯅꯩ, ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯁꯟꯊꯣꯛ ꯃꯥꯏꯀꯩꯅꯤ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥశꯤ, ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 18 ꯏꯉꯥꯒꯤ 18 ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥశꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯍꯦꯟꯒꯠꯄ, ꯌꯦꯛꯅꯕ ꯉꯝꯕ, ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯄ, ꯁꯦꯟ ꯐꯪꯕ, ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨꯗꯤ ꯆꯟꯗꯣꯟ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯊꯪꯗ ꯀꯨꯝꯚ ꯔꯥశꯤ, ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 18 ꯏꯉꯥꯒꯤ 18 ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯀꯨꯝꯚ ꯔꯥశꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯊꯕꯛ ꯊꯧꯔꯝꯗ ꯑꯀꯥꯏꯕ, ꯌꯦꯠꯄꯗ ꯑꯣꯏꯕ, ꯑꯋꯥ ꯑꯅꯥꯅ ꯍꯦꯟꯕ, ꯄꯨꯛꯅꯤꯡ ꯋꯥꯕ, ꯗꯥꯎ ꯌꯥꯗꯕ ꯅꯨꯃꯤꯠ ꯑꯣꯏꯒꯅꯤ, ꯆꯦꯛꯁꯤꯟꯁꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯇꯤꯌꯥ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯊꯪꯗ ꯃꯤꯟꯅ ꯔꯥశꯤ,ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 18 ꯏꯉꯥꯒꯤ 18 ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯤꯟꯅ ꯔꯥశꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯤꯠ ꯅꯨꯡꯉꯥꯏꯔꯣꯏ, ꯈꯨꯗꯣꯡꯊꯤꯕꯗꯒꯤꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯁꯤꯟꯐꯝ ꯈꯪꯗꯕ,
ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯣꯏꯒꯜꯂꯤ꯫ ꯄꯪꯅꯕ ꯃꯆꯨꯅ ꯑꯉꯧꯕ ꯃꯆꯨ ꯑꯃꯗꯤ ꯁꯪꯕꯥꯟꯅꯕ ꯃꯆꯨ ꯄꯪꯅꯩ, ꯑꯗꯨꯒ ꯄꯪꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯪꯅꯩ꯫ ꯄꯤꯖꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯁꯦꯠ ꯏꯟꯕꯗ ꯅꯠꯇ꯭ꯔꯒ ꯂꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯕꯤꯒꯅꯤ, ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯠꯄꯗ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯖ ꯑꯣꯏꯊꯛꯄ ꯐꯪꯒꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 16, ꯏꯉꯥꯒꯤ ꯀꯨꯟꯒ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯔꯥశꯤ 12ꯒꯤ ꯄꯛꯅꯕ ꯃꯆꯨ, ꯄꯛꯅꯕ ꯃꯥꯏꯀꯩ ꯐꯠꯇ ꯃꯔꯝꯗ ꯈꯪꯍꯟꯖꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯕꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫